ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯛꯂꯤ ꯃꯅꯤꯡꯇꯝꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯊꯥꯕꯜ ꯃꯥꯅ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯉꯥꯎ ꯊꯤꯕ ꯂꯩꯆꯤꯜ ꯀꯌꯥ꯫ ꯑꯅꯝ ꯀꯟꯕꯤ ꯊꯥꯖꯗꯣ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯃꯉꯥꯜ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯥꯔꯣꯜꯗꯒꯤ ꯂꯤꯠꯊꯣꯔꯛꯇꯨꯅ ꯅꯧꯅ ꯃꯅꯤꯡ ꯇꯝꯂꯤ꯫ ꯑꯐꯥ ꯑꯄꯨꯟꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯑꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯆꯦꯜꯂꯨꯔꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯊꯣꯏꯕꯤꯗꯣ ꯃꯃꯥꯅ ꯐꯝꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯝꯕꯤ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯁꯤꯕꯣꯟ ꯁꯤꯕꯣꯟ ꯁꯣꯟꯅ ꯍꯧꯔꯤꯕꯗꯨ ꯊꯣꯏꯕꯤ ꯇꯥꯁꯤꯜꯂꯨꯔꯦ꯫ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯖꯤꯟꯈꯤꯕꯅ ꯋꯥꯈꯜ ꯑꯗꯨ ꯁꯣꯏꯊꯣꯛꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯃꯥ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯅꯨꯡꯊꯤꯜꯁꯤꯗ ꯄꯣꯠꯐꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯌꯨꯝꯒꯥꯗꯨ ꯊꯣꯡ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯕ꯭ꯔꯣ?" "ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯄꯥꯕꯁꯨ ꯊꯕꯛ ꯍꯜꯂꯍꯧꯗ꯭ꯔꯤ꯫ ꯊꯕꯛ ꯃꯐꯝꯗ ꯆꯥꯛ ꯆꯥꯔꯛꯀꯗꯧ ꯃꯥꯜꯂꯦꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅꯤ꯫ ꯅꯄꯥꯗꯣ ꯃꯍꯧꯁꯥꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯊꯕꯛ ꯃꯐꯝꯗ ꯍꯦꯛꯇ ꯆꯥꯔꯛꯄꯅꯤ꯫ ꯃꯔꯛꯇꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯔꯛꯇꯦ, ꯆꯥꯕ ꯌꯥꯗꯦꯗꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯏꯆꯥꯕꯨ ꯕꯣꯔꯥ ꯆꯥꯅꯤꯡꯕ꯭ꯔꯣ? ꯃꯈꯥꯒꯤ ꯄꯣꯠꯐꯝꯁꯤꯗ ꯆꯪꯂꯒ ꯂꯧꯔꯨꯁꯣ, ꯑꯁꯥꯕ ꯍꯧꯔꯝꯂꯅꯤ꯫ ꯁꯦꯜ ꯄꯤꯔꯣ, ꯏꯃꯥ ꯏꯕꯥꯅꯤꯒꯤ ꯂꯩꯔꯛꯀꯦ, ꯆꯥꯁꯨ ꯂꯧꯔꯛꯀꯦ꯫ ꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯈꯔ ꯌꯥꯎꯍꯜꯂꯛꯎꯀꯣ, ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯅ ꯅꯝꯍꯜꯂꯛꯎ꯫ ꯏꯃꯥꯗꯤ ꯑꯂꯨ ꯕꯣꯔꯥꯗꯨ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯩꯁꯨ ꯀꯌꯥ ꯆꯥꯅꯤꯡꯗꯤꯌꯦ, ꯃꯔꯣꯏ ꯕꯣꯔꯥꯗꯨ ꯉꯥꯛꯇ ꯂꯧꯔꯨꯒꯦ꯫ ꯃꯃꯥꯅ ꯄꯤꯔꯛꯄ ꯁꯦꯜꯗꯨ ꯂꯧꯔꯒ ꯃꯈꯥ ꯊꯪꯕꯗ ꯐꯝꯂꯤꯕ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯤꯌꯥꯏ ꯆꯟꯕꯤ ꯅꯨꯄꯤꯗꯨ ꯕꯣꯔꯥ ꯍꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤ ꯆꯪꯂꯛꯄꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯊꯣꯏꯕꯤ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯇꯧꯕꯅꯤ꯫ "ꯊꯣꯏꯕꯤ, ꯅꯪꯕꯨ ꯕꯣꯔꯥ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏꯅꯦ, ꯕꯣꯔꯥ ꯁꯥꯕꯗꯨ ꯂꯧꯒꯦ, ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯒꯤꯅ ꯅꯝꯅ ꯂꯧꯒꯦ, ꯆꯉꯥꯡ ꯑꯅꯤꯇꯒ." "ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ, ꯁꯤꯗ ꯊꯥꯗꯔꯤꯁꯤ ꯂꯣꯏꯔꯒ ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯍꯧꯕꯤꯒꯦ꯫ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯅꯥꯀꯜꯁꯤꯗ ꯐꯝꯂꯒ ꯕꯣꯔꯥ ꯉꯥꯏꯔꯤꯌꯦ, ꯃꯣꯏꯒꯤꯁꯤ ꯍꯥꯟꯅ ꯄꯤꯊꯣꯛꯈꯤꯒꯦ꯫ ꯅꯪꯁꯨ ꯁꯨꯝ ꯐꯝꯃꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯥꯀꯨꯞꯄꯤꯁꯤ ꯈꯔ ꯁꯣꯏꯔꯛꯀꯦꯔꯣ, ꯅꯪꯒꯤꯁꯨ ꯍꯧꯅꯅꯕ?" "ꯍꯣꯏ ꯁꯣꯏꯔꯛꯀꯦ, ꯁꯥꯡꯅ ꯍꯧꯕꯁꯨ ꯑꯃꯅ ꯌꯥꯎꯍꯟꯕꯤꯌꯣ, ꯆꯥꯅꯤꯡꯉꯤ ꯁꯥꯡꯅ ꯍꯧꯕꯗꯣ꯫ ꯅꯪꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯍꯧꯔꯒ ꯂꯣꯏꯔꯦ꯫ ꯃꯨꯜꯂꯛꯀꯗꯧꯔꯤ ꯁꯤꯁꯨ, ꯈꯔ ꯊꯨꯅ ꯁꯣꯏꯖꯤꯜꯂꯨ ꯊꯣꯏꯕꯤ ꯏꯕꯦꯝꯃ." ꯊꯣꯏꯕꯤꯁꯨ ꯊꯥꯡ ꯁꯣꯔꯤꯗꯨ ꯂꯧꯔꯒ ꯃꯔꯣꯏ ꯑꯆꯥꯝꯕ ꯊꯝꯂꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯂꯧꯔꯒ ꯀꯣꯟ ꯑꯃꯗ ꯁꯣꯏꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯋꯥꯡ ꯆꯥꯎꯕ, ꯌꯦꯡꯕꯗ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯕ ꯃꯒꯨꯟ ꯂꯩꯕ ꯄꯥꯈꯪꯗꯨ ꯆꯪꯂꯛꯇꯨꯅ ꯃꯦꯝꯃꯗ ꯍꯪꯂꯛꯏ, "ꯏꯅꯦ, ꯑꯩꯈꯣꯏ ꯕꯣꯔꯥꯗꯨ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ꯫ ꯃꯈꯥꯗꯥꯡ ꯑꯃꯨꯛꯇ ꯑꯣꯟꯈꯤꯒꯦꯀꯣ, ꯃꯨꯟꯗ꯭ꯔꯕꯗꯤ ꯕꯣꯔꯥꯁꯦ ꯃꯍꯥꯎ ꯍꯦꯛꯇ ꯋꯥ ꯇꯧꯔꯤꯕꯅꯤꯗꯣ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯕꯣꯔꯥ ꯉꯥꯏꯕꯗ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯁꯤꯔꯝꯂꯅꯤ, ꯑꯗꯨꯒꯤ ꯂꯣꯏꯔꯕꯅ ꯌꯦꯡꯕ ꯆꯪꯉꯛꯏꯅꯤ." "ꯀꯅꯥꯕꯨꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯕꯨꯡꯉꯣꯅꯤ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯃꯥꯟꯗꯦ." "ꯑꯩ ꯁꯍꯔꯗꯒꯤꯅꯦ. ꯈꯨꯜꯁꯤꯗ ꯄꯨꯟꯁꯤꯕꯅ ꯑꯃ ꯂꯩꯕꯗꯣ ꯈꯪꯕꯤꯕ꯭ꯔꯥ?" "ꯈꯪꯉꯦ, ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯑꯩꯒ ꯇꯤꯟꯅꯕꯅꯤ. ꯉꯁꯤꯗꯤ ꯃꯣꯏꯗ ꯀꯣꯏꯊꯣꯛꯄ ꯂꯥꯛꯄꯅꯤ. ꯏꯅꯦꯒꯤ ꯄꯣꯠꯐꯝꯁꯤꯗꯒꯤ ꯕꯣꯔꯥ ꯁꯥꯕꯗꯣ ꯂꯩꯔꯒ ꯄꯨꯔꯛꯑꯣꯅ ꯄꯥꯈꯣꯟ ꯑꯃꯨꯛ ꯁꯤꯖꯤꯜꯂꯛꯏꯅꯤ. ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤ ꯆꯀ꯭ꯔꯤ ꯌꯥꯝ ꯀꯟꯗꯧꯔꯤꯖꯥꯠꯅꯤ." ꯈꯥꯡꯗꯒꯤ ꯕꯣꯔꯥꯗꯨ ꯂꯧꯊꯔꯛꯇꯨꯅ ꯃꯦꯝꯃꯅ ꯕꯣꯔꯥꯗꯨ ꯌꯣꯝꯃꯤ꯫ ꯍꯥꯞꯀꯗꯕ ꯃꯔꯣꯏ ꯃꯄꯥꯡ ꯃꯣꯔꯣꯛ ꯈꯔꯗꯨ ꯍꯥꯞꯂꯒ ꯄꯤꯔꯛꯏ꯫ "ꯁꯦ ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤꯕꯗꯣ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯏꯁꯧ ꯌꯥꯝ ꯀꯟꯕꯅꯤ. ꯕꯣꯔꯥꯁꯤ ꯁꯥꯔꯤꯉꯩꯗ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯆꯧ." "ꯍꯣꯏꯅꯦ, ꯆꯠꯀꯦ. ꯁꯦꯜꯁꯤ ꯂꯩꯔꯦ." ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯃꯦꯝꯃꯅ ꯂꯧꯁꯤꯜꯂꯤ꯫ ꯂꯨꯋꯥꯡ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯀꯦ ꯇꯧꯕꯗ ꯃꯦꯝꯃꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯂꯦꯞꯇꯨꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯏ꯫ "ꯊꯣꯏꯕꯤ, ꯃꯔꯣꯏꯗꯨ ꯁꯣꯏꯕ ꯂꯣꯏꯔꯕ꯭ꯔꯣ? ꯑꯔꯣꯏꯕꯈꯩꯗꯣ ꯍꯥꯞꯂꯛꯑꯣꯁꯤ, ꯍꯧꯖꯟꯈ꯭ꯔꯒꯦ." "ꯍꯣꯏ, ꯁꯤꯈꯩꯁꯤ ꯂꯣꯏꯔꯦ. ꯌꯥꯔꯦ, ꯍꯥꯞꯄꯣ." ꯂꯨꯋꯥꯡ ꯊꯣꯏꯕꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯟꯈꯤ, "ꯏꯅꯦꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ. ꯄꯤꯛꯇꯛꯅ ꯃꯃꯥꯏꯒꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤ." ꯂꯨꯋꯥꯡꯁꯨ ꯕꯣꯔꯥ ꯃꯌꯣꯝꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯄꯨꯟꯁꯤꯕ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯔꯣꯏ ꯁꯣꯏꯕꯗꯨ ꯂꯣꯏꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯃꯦꯝꯃꯅ ꯕꯣꯔꯥ ꯍꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯂꯛꯏ, "ꯏꯅꯦ,
ꯍꯧꯖꯤꯛ ꯁꯍꯔꯗꯒꯤꯅꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯏꯅꯦꯒꯤꯁꯤꯗ ꯕꯣꯔꯥ ꯂꯩꯕ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ? ꯂꯥꯛꯇꯦꯗ, ꯉꯁꯤꯗ ꯆꯪꯂꯛꯄꯅꯤ. ꯄꯨꯟꯁꯤꯕꯒꯤ ꯃꯔꯨꯞꯅꯦ ꯍꯥꯏꯗꯨꯗꯤ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯇꯥꯍꯧꯏ. ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯍꯥꯟꯅ ꯁꯤꯗ ꯑꯗꯨꯝ ꯆꯪꯕ ꯃꯥꯜꯂꯨꯔꯦ. ꯀꯩꯁꯨ ꯀꯣꯏꯗꯕꯗꯨꯗ. ꯁꯍꯔ ꯃꯆꯥꯒ ꯃꯥꯟꯖꯗꯦ. ꯏꯁꯝ ꯆꯝꯊꯣꯛꯄꯒꯨꯝ ꯇꯧꯗ꯭ꯔꯣ? ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯒ ꯇꯤꯟꯅꯕꯅꯤꯗꯅ ꯑꯃꯗꯨꯁꯨ ꯗꯣꯔꯣ ꯗꯣꯔꯣ ꯇꯧꯖꯕꯅꯤ. ꯀꯔꯤꯁꯨ ꯀꯣꯏ ꯂꯥꯛꯇꯕꯅꯤ. ꯕꯣꯔꯥꯗꯨ ꯂꯧꯊꯔꯒ ꯄꯣꯂꯥꯡꯗꯨꯗ ꯍꯥꯞꯄꯤ. ꯑꯗꯨꯒ ꯃꯌꯣꯝ ꯌꯣꯝꯗꯨꯅ ꯊꯣꯏꯕꯤꯗ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯆꯥꯗꯣ ꯅꯪꯅ ꯑꯗꯨꯝ ꯍꯩꯖꯈ꯭ꯔꯣ. ꯑꯗꯨꯗ ꯄꯥꯇ꯭ꯔ ꯂꯩꯔꯦ. ꯍꯣꯏꯅꯦ, ꯁꯦꯜꯁ ꯂꯩꯔꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯈꯔ ꯂꯧꯈ꯭ꯔꯒꯦꯀꯣ. ꯈꯔ ꯌꯥꯝꯅ. ꯂꯧꯔꯣ ꯂꯧꯔꯣ. ꯌꯥꯝꯅ ꯁꯥꯕꯅꯤꯀꯣ. ꯅꯕꯨꯛ ꯁꯧꯒꯠꯆꯁꯅꯤ. ꯌꯥꯝ ꯆꯥꯁꯜꯂꯨꯅꯨ. ꯊꯣꯏꯕꯤꯁꯨ ꯃꯣꯔꯣꯛ ꯈꯔ ꯂꯧꯔꯒ ꯕꯣꯔꯥ ꯃꯌꯣꯝꯗꯨꯗ ꯍꯥꯞꯆꯜꯂꯤ. ꯑꯗꯨꯒ ꯆꯥꯗꯣ ꯍꯩ ꯍꯩꯅ ꯈꯨꯝꯂꯛꯏ. ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯁꯥꯔꯒꯅ ꯃꯍꯥꯎ ꯑꯃ ꯊꯣꯛꯄꯒꯨꯝ ꯇꯧꯏꯅꯦ. ꯑꯗꯨꯅꯅꯦ. ꯊꯣꯛꯈ꯭ꯔꯒꯦ ꯏꯅꯦ. ꯏꯃꯥꯗꯣ ꯉꯥꯏꯕ ꯋꯥꯔꯝꯂꯅꯤ. ꯊꯣꯛꯑꯣ ꯊꯣꯛꯑꯣ. ꯑꯣꯛꯇ꯭ꯔꯁꯨ ꯑꯃꯨꯛ ꯂꯧꯕ ꯆꯪꯉꯧꯀꯣ. ꯊꯣꯏꯕꯤ ꯆꯠꯅ ꯆꯠꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯝꯂꯒ ꯐꯥꯒꯤ ꯇꯧꯔꯝꯃꯤ. ꯂꯦꯝꯅ ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯅꯦ. ꯃꯤ ꯑꯃꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯄꯨꯔꯛꯂꯤꯕ ꯆꯥ ꯕꯣꯔꯥꯗꯨ ꯆꯥꯃꯤꯟꯅꯩ. ꯁꯣꯝꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ. ꯄꯨꯟꯁꯤꯕꯗꯤ ꯕꯣꯔꯥꯗꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯤ. ꯆꯥꯔꯣꯗꯅ ꯅꯪꯁꯨ. ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯃꯪꯉ ꯂꯩꯗꯨꯕꯣ? ꯕꯣꯔꯥꯁꯤ ꯂꯝꯕꯤꯗꯒꯤ ꯍꯨꯒ ꯂꯩꯔꯒ ꯍꯥꯞꯆꯤꯜꯂꯛꯄ꯭ꯔꯣ? ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯆꯥꯎ. ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯍꯨꯗꯨꯒꯤ ꯃꯌꯥꯏꯅ ꯅꯥꯊꯤ ꯆꯤꯛꯎ. ꯐꯔꯦꯅꯦ ꯁꯤ ꯑꯣꯏꯔꯗꯤ. ꯀꯩꯅꯣ ꯃꯔꯝ ꯏꯆꯥ ꯆꯥꯗꯈꯩ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ? ꯅꯇꯨ ꯀꯥꯏꯅꯔꯕꯣ? ꯍꯣꯏ, ꯏꯇꯨ 50ꯃꯨꯛ ꯀꯥꯏꯅꯔꯦ. ꯑꯗꯨꯅ ꯑꯅꯧꯕ ꯑꯃ ꯀꯣꯏꯔꯁꯤꯔꯅ ꯈꯜꯂꯝꯃꯤꯅꯤ. ꯁꯛꯇꯥ ꯑꯁꯤꯒ ꯑꯃꯐꯥꯎ ꯐꯪꯗꯕ ꯃꯥꯅ 50ꯃꯨꯛ ꯀꯥꯏꯅ. ꯆꯠꯂꯨꯅꯦꯍꯦ ꯁ꯭ꯋꯥꯏꯗ. ꯕꯣꯔꯥꯁꯤ ꯉꯥꯛꯇ ꯏꯪꯅ ꯆꯥꯒꯦ. ꯂꯨꯋꯥꯡꯗꯣ ꯄꯨꯟꯁꯤꯕꯗ ꯃꯁꯥꯗꯣ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ. ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯍꯥꯏꯒꯗꯧꯕꯁꯨ ꯃꯥꯜꯂꯤ. ꯄꯨꯟꯁꯤꯕꯅ ꯍꯨꯛꯀꯦ ꯇꯧꯔꯤꯕ ꯕꯣꯔꯥꯗꯣ ꯃꯈꯨꯠꯇꯨꯅ ꯂꯥꯝꯃꯒ ꯂꯧꯏ. ꯑꯗꯨꯒ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯍꯥꯏꯔꯛꯏ. ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯅꯦꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯉꯥꯎꯈ꯭ꯔꯦ. ꯄꯨꯟꯁꯤꯕ ꯋꯥꯈꯜꯗ ꯈꯜꯂꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯅꯦꯃꯤꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯔꯤꯕꯤꯗꯨꯗ ꯉꯥꯎꯔꯕ? ꯂꯨꯋꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯗꯣ. ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯏꯔꯅꯤ. ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯖꯈ꯭ꯔꯕꯅꯤ. ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯑꯩꯗꯤ ꯅꯝꯗꯅ ꯂꯧꯔꯅꯤ. ꯑꯇꯩ ꯐꯖꯕ ꯅꯨꯄꯤ ꯀꯌꯥ ꯎꯔꯁꯨ ꯊꯃꯣꯏꯗ ꯇꯤꯛ ꯂꯥꯎꯕ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦ. ꯑꯗꯨꯕꯨ ꯃꯥꯗꯣ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯌꯥꯔꯦ ꯅꯪꯁꯨ. ꯑꯃꯨꯛꯇꯪ ꯄꯥꯝꯃꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯊꯤ ꯆꯤꯠꯀ ꯌꯥꯔꯗꯧꯅꯤ. ꯅꯝꯗꯅ ꯂꯧꯕꯒꯤ ꯃꯊꯧꯒ ꯇꯥꯗ꯭ꯔꯦ. ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ? ꯁꯣꯏꯗꯅ ꯌꯥꯔꯛꯀꯗ꯭ꯔꯣ? ꯌꯥꯔꯛꯀꯅꯤ. ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯃꯇꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯅꯝꯗꯅ ꯄꯤꯁꯜꯂꯒꯦꯅ ꯂꯩꯔꯝꯃꯤ. ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ. ꯇꯥꯟ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ. ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔ ꯂꯣꯏꯔꯦ. ꯄꯨꯟꯁꯤꯕꯗꯤ ꯃꯉꯛꯀꯥꯗꯨ ꯅꯣꯝꯃꯒ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯅ ꯇꯥꯅ ꯕꯣꯔꯥ ꯑꯔꯦꯝꯕꯗꯨ ꯆꯥꯁꯤꯜꯂꯤ. ꯂꯨꯋꯥꯡꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯊꯟꯇ ꯃꯣꯟꯗꯥ ꯑꯃꯗ ꯂꯩꯔꯤ. ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯈꯤꯕ ꯃꯤꯡꯗꯨꯗꯤ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯕꯅ ꯃꯗꯨꯃꯗꯤ ꯂꯨꯋꯥꯡ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯗ꯭ꯔꯤ. ꯀꯣꯛꯇꯣꯟꯗ ꯊꯣꯛꯂꯝꯕ ꯅꯨꯡꯁꯥꯁꯨ ꯆꯤꯡꯌꯥ ꯇꯝꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯊꯣꯏꯕꯤꯁꯨ ꯃꯩꯔꯥ ꯀꯠꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯐꯥꯟ ꯃꯆꯥ ꯑꯃ ꯂꯧꯔꯒ ꯐꯝꯊꯔꯛꯏ. ꯅꯣꯏ ꯅꯄꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯏꯕꯦꯝꯃ? ꯍꯜꯂꯛꯇ꯭ꯔꯤꯌꯦ. ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯊꯦꯡꯉꯁꯤꯐꯥꯎ ꯂꯥꯛꯇꯦ. ꯂꯝꯕꯤꯗꯒ ꯃꯤꯅ ꯐꯨꯕꯤꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ. ꯏꯌꯦ, ꯅꯈꯣꯏ ꯄꯥꯕꯗꯗꯤ ꯀꯅꯥꯅ ꯀꯩꯒꯤ ꯐꯨꯗꯣꯏꯕ? ꯀꯅꯥ ꯈꯪꯅꯦ, ꯃꯣꯏ ꯊꯕꯛ ꯁꯨꯕ ꯃꯁꯦꯟ ꯁꯥꯎꯅꯔꯤꯅꯤ ꯀꯥꯏꯅ. ꯄꯥꯕꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯕꯨꯛ ꯐꯠꯇꯕ ꯃꯈꯣꯏ ꯃꯁꯦꯟꯅ ꯃꯥꯟꯅꯔꯒ ꯐꯨꯔꯝꯃꯗꯤ. ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯄꯥꯕꯅ ꯊꯕꯛ ꯊꯦꯡꯉꯛꯄꯁꯤ. ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯄ ꯌꯥꯔꯦ. ꯍꯟꯖꯔꯛꯑꯁꯅꯤ. ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣ? ꯏꯃꯥꯅ ꯌꯣꯟꯕꯗ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯕꯤ ꯃꯁꯣꯏ ꯃꯄꯨꯟ ꯑꯃꯕꯨꯗꯤ ꯄꯨꯁꯤꯜꯂꯛꯄꯅꯤ. ꯑꯁꯤ ꯑꯣꯏꯅ ꯊꯣꯡꯂꯒꯦꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯒꯦ. ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯈꯔ ꯂꯩꯔꯤꯁꯦ ꯑꯂꯨꯒ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯒꯦ ꯇꯧꯔꯝꯕꯅꯤ. ꯍꯥꯎꯁꯨ ꯍꯥꯎꯔꯣꯏ. ꯀꯣꯕꯤ ꯃꯁꯣꯏꯗꯣ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ. ꯎ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯒ ꯍꯥꯎꯅ ꯆꯥꯊꯕ ꯌꯥꯔꯅꯤ. ꯂꯩꯃꯅ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯏꯕꯣꯍꯜ ꯃꯈꯨꯠꯇ ꯃꯌꯣꯝ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯉꯁꯤ ꯊꯕꯛ ꯁꯨꯐꯝꯗꯁꯨ ꯆꯥꯛ ꯆꯥꯊꯣꯔꯛꯏ. ꯇꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔ ꯏꯕꯦꯝꯃ, ꯅꯄꯥꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯕꯛ ꯃꯐꯝꯗ ꯆꯥꯛ ꯆꯥꯊꯣꯔꯛꯑꯦꯅ ꯇꯧꯔꯛꯀꯅꯤꯗꯅ. ꯀꯩꯅꯣ ꯃꯌꯣꯝ ꯑꯆꯧꯕꯗꯨꯅ? ꯌꯨꯝꯕꯨꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯆꯠꯂꯨꯏ ꯍꯥꯏꯅꯦ. ꯊꯥꯡꯒꯗꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯉꯥ ꯑꯌꯥꯏꯕ ꯃꯌꯥꯝ ꯄꯨꯔꯛꯑꯦꯌꯦ. ꯊꯕꯛ ꯁꯨꯕ ꯑꯩꯈꯣꯏꯗꯁꯨ ꯌꯣꯟꯖꯤꯜꯂꯛꯏ. ꯁꯦꯜ ꯀꯛꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯄꯨꯔꯒ ꯍꯦꯛꯇ ꯂꯥꯛꯑꯝꯃꯤ. ꯊꯣꯏꯕꯤꯅ, ꯀꯩꯅꯣ ꯄꯥꯕ, ꯑꯩ ꯌꯦꯡꯒꯦ. ꯏꯃꯥ, ꯆꯥꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ.
ꯀꯩ ꯉꯥꯅꯣꯝꯇ ꯐꯖꯅ ꯌꯦꯡꯒꯦꯕ ꯌꯦꯡꯉꯣ ꯑꯗꯨꯒꯅꯦ ꯆꯥꯛ ꯂꯣꯏꯔꯛꯄꯒꯤ ꯃꯩꯁꯥꯗꯨꯗ ꯌꯥꯏꯊꯣꯛꯅꯅꯕ ꯈꯔꯥꯏꯗꯨꯗ ꯁꯦꯝꯃꯒ ꯍꯥꯞꯄꯨ ꯇꯧꯔꯣ ꯑꯩꯁꯨ ꯐꯤꯔꯣꯜ ꯒꯞꯇ ꯍꯣꯡꯈꯤꯒꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯊꯥꯛꯂꯒ ꯀꯥꯡꯁꯣꯏ ꯊꯣꯡꯉꯗꯤ ꯍꯥꯎꯔꯗꯧꯅꯤ ꯑꯣ ꯊꯥꯛꯀꯦ ꯅꯆꯥꯅꯨꯄꯤꯅ ꯀꯣꯕꯤ ꯃꯁꯣꯏ ꯊꯣꯡꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯂꯒ ꯍꯥꯎꯅ ꯊꯣꯡꯖꯔꯁꯅꯤ ꯕꯥꯕꯥ ꯎ ꯃꯣꯔꯣꯛ ꯃꯦꯠꯄꯗꯁꯨ ꯊꯥꯛꯁꯤ ꯑꯩ ꯐꯖꯅ ꯃꯦꯠꯀꯦꯕ ꯍꯣ ꯃꯦꯠꯂꯨ ꯅꯣꯡꯁꯨ ꯈꯔ ꯃꯪꯕꯅꯤꯅ ꯃꯣꯔꯣꯛ ꯁꯥꯇꯛꯅ ꯃꯦꯠꯂꯨ ꯏꯕꯣꯍꯜꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯏꯆꯝ ꯆꯝꯖꯕ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯖꯕ ꯏꯃꯨꯡꯅꯤ ꯆꯥꯛ ꯇꯣꯛꯂꯒ ꯄꯣꯊꯥꯅꯕ ꯆꯪꯈ꯭ꯔꯦ ꯊꯦꯡꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯍꯥꯛꯇꯤ ꯇꯨꯝꯊꯕꯕꯨ ꯌꯥꯗ꯭ꯔꯦꯗꯣ ꯀꯔꯤꯒꯤꯗꯃꯛ ꯃꯁꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯣꯏꯕꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤ ꯍꯩꯇꯕ ꯂꯝꯂꯥꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛꯇꯨꯅ ꯂꯩꯈꯣꯛꯇꯒꯤ ꯃꯤꯅꯨꯡꯁꯤ ꯍꯩꯗ ꯊꯥꯗꯠꯄꯤꯔꯝꯗꯨꯅ ꯃꯣꯠꯂꯕ ꯀꯣꯝ ꯑꯃꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯁꯥꯠ ꯇꯝꯕ ꯉꯝꯗꯅꯕ ꯐꯨꯝꯖꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯊꯣꯏꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯟꯖꯩ ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯉꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗꯒ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯄꯥꯗꯣ ꯈꯨꯄꯥꯛꯁꯤꯅ ꯍꯟꯖꯤꯟ ꯊꯥꯔꯒ ꯊꯤꯅ ꯉꯥꯡꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯕꯅꯅꯤ ꯈꯟꯗꯣꯛꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯁꯥꯅ ꯇꯧꯍꯟꯖꯕ ꯉꯥꯛꯇꯅꯤ ꯈꯟꯗꯣꯛꯂꯒꯦ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯦ ꯏꯃꯥ ꯄꯥꯕꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯏꯖꯠ ꯇꯥꯕꯤꯒꯤ ꯁꯦꯜ ꯂꯧꯔꯝꯕꯗꯤ ꯑꯩꯕꯨ ꯍꯦꯟꯅ ꯉꯥꯡꯅꯕꯤꯗꯣꯏ ꯃꯌꯥꯝꯁꯦ ꯈꯟꯖꯜꯂꯨꯕꯗ ꯀꯣꯛꯄꯨ ꯆꯤꯛꯀꯦ ꯇꯧꯏ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯨ ꯊꯦꯡꯂꯝꯂꯅꯤ ꯑꯍꯤꯡꯗ ꯁꯥꯠꯄꯤ ꯁꯤꯡꯒꯥꯔꯩꯁꯨ ꯃꯅꯤꯡ ꯇꯝꯅ ꯂꯩꯁꯥꯠ ꯇꯝꯂꯛꯂꯦ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯀꯅꯥꯅꯕꯨ ꯑꯍꯤꯡꯗ ꯂꯩꯁꯥꯠ ꯇꯝꯍꯜꯂꯝꯂꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯃꯨꯏꯗ ꯂꯩꯔꯥꯡ ꯅꯪꯁꯦ ꯂꯩꯅꯝ ꯌꯦꯟꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯂꯩꯈꯣꯛꯇꯒꯤ ꯀꯦꯟꯗꯨꯅ ꯃꯥꯡꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥ ꯑꯃꯅ ꯂꯩꯃꯥꯏꯗ ꯇꯥꯔꯕ ꯂꯩꯔꯥꯡ ꯅꯪꯕꯨ ꯈꯨꯟꯒꯜ ꯅꯥꯞꯄꯗ ꯁꯤꯟꯈꯤꯗꯣ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯇꯥꯏꯕꯪ ꯀꯅꯥꯁꯨ ꯇꯨꯝꯅꯗꯅ ꯁꯤꯟꯊꯥ ꯄꯥꯡꯕꯕꯨ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯗ ꯁꯍꯔꯗꯅꯤ ꯂꯨꯋꯥꯡꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖꯁꯨ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯊꯧꯅꯤꯖꯔꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯑꯌꯨꯛꯇ ꯗꯨꯛꯀ ꯊꯥꯔꯤꯁꯦ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯊꯥꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯅꯤ ꯏꯃꯥ ꯑꯉꯥꯎꯕꯁꯤꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯉꯥꯎ ꯂꯩꯅꯥ ꯍꯧꯔꯛꯂꯤꯕꯔꯣ ꯁꯨꯝꯖꯤꯠ ꯄꯥꯌꯨ ꯌꯦꯅꯈꯥ ꯂꯨꯈꯥꯁꯦ ꯈꯔ ꯁꯤꯠ ꯁꯦꯡꯗꯅ ꯇꯧ ꯅꯄꯥꯕꯨꯡꯁꯨ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯈꯤꯕꯅꯤ ꯍꯟꯖꯤꯜꯂꯛꯂꯒꯅꯦ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯖꯔꯛꯀꯅꯤꯀꯣ ꯂꯦꯝꯅ ꯂꯩꯊꯣꯛꯏ ꯊꯕꯛ ꯇꯧꯗꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯖ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯨꯋꯥꯡꯁꯨ ꯃꯀꯣꯛꯇꯣ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯍꯥꯏꯍꯧꯏ ꯃꯥ ꯑꯩ ꯅꯨꯄꯤ ꯊꯤꯖꯤꯜꯂꯅꯤ ꯅꯨꯄꯤ ꯊꯤꯔꯗꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯊꯕꯛ ꯇꯧꯕ ꯌꯥꯕꯈꯩ ꯇꯧꯔꯅꯤꯗꯅ ꯌꯥꯗ꯭ꯔꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯤꯉꯩꯁꯤꯗ ꯂꯧꯁꯤꯜꯂꯒꯦ ꯁꯤꯖꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯤꯔꯣꯜ ꯍꯣꯡꯂꯒ ꯃꯪꯒꯣꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯣꯏꯅꯤꯡꯗꯦ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯍꯥꯏꯔꯝꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯅꯤ ꯇꯧꯈꯠꯂꯛꯏꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯠꯇꯦ ꯃꯥꯏ ꯄꯨꯟꯁꯤꯕ ꯍꯥꯏꯕꯗꯨꯅ ꯁꯥꯟꯅꯕꯤꯔꯒ ꯊꯥꯗꯣꯔꯛꯂꯕ꯭ꯔꯥꯏꯕ ꯍꯥ ꯅꯨꯄꯤ ꯊꯤꯖꯜꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ ꯀꯀꯥꯏꯗꯅ ꯍꯥꯏꯔꯝꯗꯧꯔꯤꯕꯅꯤ ꯃꯗꯨꯏ ꯑꯉꯥꯡꯗꯨꯅ ꯑꯁ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯕ ꯑꯗꯣ ꯃꯣꯏ ꯈꯨꯜꯗ ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯅꯦ ꯑꯃ ꯂꯩ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯃꯥꯗꯣ ꯎꯕꯗ ꯌꯥꯝ ꯉꯥꯎꯈ꯭ꯔꯦꯕ ꯍꯣꯔꯦꯟꯗꯒꯤ ꯂꯨꯝꯕ ꯆꯠꯂꯅꯤ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕꯗꯗꯤ ꯍꯥꯏꯕꯒ ꯁꯠ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯍꯥꯏ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯅꯨꯄꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯌꯥꯔꯛꯄ ꯅꯨꯄꯤꯗꯨꯗꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏꯗ ꯆꯥꯅꯤꯕ ꯃꯁꯛꯇꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯁꯠ ꯂꯥꯎꯅ ꯌꯥꯔꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯇꯝ ꯆꯪꯅ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯅꯗꯅꯕ ꯅꯪꯒꯤ ꯋꯥꯗꯣ ꯀꯗꯥꯏꯗꯅꯣꯃ ꯏꯁꯣꯏ ꯁꯣꯏꯔꯤꯀꯣ ꯅꯨꯄꯤ ꯀꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯗꯧꯅꯤ ꯂꯧꯒꯦ ꯈꯟꯕ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯧꯅꯤ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦꯗꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯗꯤ ꯇꯧꯒꯅꯨ ꯍꯌꯦꯡ ꯀꯣꯟꯅꯅꯦ ꯑꯃꯁꯨ ꯂꯣꯏꯅ ꯏꯆꯦꯟ ꯆꯦꯟꯅꯕꯗꯨꯗꯤ ꯏꯃꯥꯅ ꯄꯥꯝꯗꯦ ꯌꯥꯔꯦ ꯏꯃꯥꯁꯨ ꯑꯩꯒ ꯂꯩꯃꯤꯟꯅꯗꯧ ꯅꯨꯄꯤꯅꯤ ꯏꯁꯥꯅ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯍꯥꯟꯅ ꯌꯥꯍꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯔꯨꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯥ ꯌꯧꯅꯕꯤ ꯃꯈꯥ ꯁꯝꯗꯔꯒ ꯉꯥꯡꯕꯤꯁꯦ ꯑꯗꯨꯝ ꯍꯦꯛ ꯇꯧꯅꯤꯕ ꯁꯤꯖ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯃꯄꯨꯔꯣꯏꯕꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯂꯨꯋꯥꯡ ꯃꯄꯥꯕꯨꯡ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥꯗ ꯆꯥ ꯈꯔ ꯊꯨꯅ ꯊꯣꯡꯉꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯅꯈꯤꯌꯥꯁꯨ ꯍꯟꯕꯤꯔꯛꯂꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯅꯕ ꯇꯧꯔꯨꯔꯒꯦ ꯊꯕꯛ ꯃꯐꯝꯗ ꯆꯠꯄꯤꯗꯧꯔꯤ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯅꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅꯕ ꯊꯣꯡ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯒꯤꯁꯨ ꯁꯦꯜ ꯄꯤꯊꯣꯛꯂꯨꯒꯦ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯉꯨ ꯍꯥꯏꯗꯧꯁꯨ
ꯑꯩ ꯂꯥꯛꯄ ꯎꯕꯗ ꯆꯪꯈ꯭ꯔꯤꯁꯤ ꯎꯔꯦꯗꯅ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯒ ꯃꯇꯥꯎ ꯄꯨꯟꯁꯤꯕ ꯍꯣꯏꯒꯤ ꯈꯨꯜꯗ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯦ ꯅꯨꯄꯤ ꯊꯤꯖꯤꯜꯂꯅꯤ ꯀꯥꯏꯅ ꯁꯣꯏꯔꯣꯟ ꯌꯥꯝ ꯉꯥꯡꯂꯝꯃꯅꯤ ꯅꯆꯥꯅꯨꯄꯥ ꯂꯩꯕꯨ ꯂꯩꯔꯗꯤ ꯐꯔꯤ ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯖꯔꯗꯤ ꯑꯊꯨꯕꯗ ꯑꯣꯏꯔꯁꯨ ꯂꯨꯍꯣꯡꯊꯣꯛꯄ ꯌꯥꯏꯗꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯂꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯥꯅꯁꯨ ꯄꯥꯏꯔꯣꯏꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯝꯗꯅ ꯏꯍꯨꯠ ꯁꯤꯜꯍꯟꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯀꯨꯏꯅ ꯈꯟꯒꯅꯨ ꯍꯥꯏꯌꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧ ꯍꯥꯏꯗꯅ ꯃꯃꯥ ꯅꯪꯅ ꯋꯥꯔꯤ ꯈꯔ ꯁꯥꯎ ꯈꯪꯖꯗ꯭ꯔꯦꯗ ꯑꯩꯁꯨ ꯅꯄꯥ ꯅꯆꯥ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯁꯦꯟ ꯄꯨꯠꯂ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯣ ꯑꯩꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯖꯔꯦ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯒ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯂꯨꯋꯥꯡꯁꯨ ꯃꯁꯥ ꯅꯥꯟꯅ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯃꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯒ ꯄꯥꯝꯖꯕꯤ ꯃꯥꯒꯤ ꯈꯨꯜ ꯇꯥꯅ ꯆꯠꯈꯤ ꯊꯣꯏꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯗꯤ ꯄꯣꯠꯐꯝ ꯊꯣꯛꯈꯤꯕꯅꯤ ꯂꯤꯛꯂꯥꯗꯣ ꯑꯦꯟꯁꯥꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯏ ꯀꯧꯕꯒ ꯇꯧꯗꯦ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯂꯛꯏ ꯃꯌꯥꯏ ꯀꯥꯗ ꯐꯤ ꯊꯨꯞꯂꯝꯕ ꯊꯣꯏꯕꯤꯁꯨ ꯂꯤꯛꯂꯥꯏꯅ ꯇꯦꯡꯀꯣꯠ ꯄꯥꯏꯔꯒ ꯆꯪꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯪꯂꯛꯏ ꯀꯩꯅꯣ ꯇꯦꯡꯀꯣꯠꯋꯣ ꯀꯩꯋꯣ ꯍꯦꯛꯇ ꯆꯪꯉꯛꯏꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕꯅꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯥꯗꯕꯗꯨꯗ ꯃꯥ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯊꯤꯜꯂꯛꯏꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯦ ꯃꯌꯨꯝꯗꯒꯤ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯔꯛꯇꯦ ꯑꯗꯨꯒꯤ ꯇꯥꯆꯧꯅ ꯑꯩꯈꯣꯏ ꯉꯥꯅꯨ ꯑꯃ ꯍꯥꯠꯂꯒ ꯊꯣꯡꯉꯤꯅꯤ ꯅꯈꯣꯏ ꯇꯥꯆꯧꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯆꯥꯛꯇꯤ ꯇꯣꯛꯏ ꯍꯣꯔꯦꯟ ꯆꯔꯥ ꯋꯥꯟꯕꯗ ꯑꯣꯏꯅ ꯆꯥꯔꯁꯤꯔ ꯈꯪꯗꯦ ꯁꯤꯅ ꯅꯈꯣꯏ ꯄꯥꯕꯒꯤ ꯊꯝꯕꯤꯔꯣ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯏꯟꯁꯥꯡ ꯆꯥꯔꯨ ꯂꯥꯛꯑꯣꯕ ꯇꯥꯆꯧꯒ ꯃꯥꯏ ꯃꯃꯥꯟꯅꯕꯗꯨꯒꯗꯤ ꯉꯥꯌꯣꯛ ꯁꯪꯂꯝꯗ ꯑꯣꯏꯅ ꯆꯥꯔꯨꯅꯤꯅ ꯏꯍꯣꯝꯃꯒ ꯄꯨꯈ꯭ꯔꯦ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯆꯥꯔꯝꯃꯅꯤ ꯏꯕꯥꯅꯤ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯆꯥꯈꯠꯂꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩ ꯅꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯈꯔ ꯅꯣꯏꯔꯛꯄꯁꯤꯐꯥꯎ ꯀꯪꯗꯍꯟꯕꯗ ꯋꯥꯔꯀꯥꯟꯁꯤꯗ ꯏꯁ ꯀꯌꯥꯝ ꯅꯣꯏꯔꯗꯅ ꯅꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯒ ꯂꯩꯕꯗꯣ ꯐꯖꯔꯦ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯅꯪꯅ ꯈꯔ ꯅꯣꯏꯔꯛꯄꯩꯅꯦ ꯅꯪꯅ ꯐꯖꯔꯛꯏꯁꯤ ꯏꯕꯦꯝꯃ ꯅꯌꯥꯡ ꯀꯪꯕꯗꯣ ꯌꯦꯡꯐꯝ ꯈꯪꯗꯦ ꯀꯥꯟꯗꯤ ꯆꯠꯂꯁꯦ ꯏꯟꯁꯥꯡꯁꯦ ꯅꯣꯏ ꯆꯥꯛꯈꯨꯝꯗ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯝꯃꯒꯦ ꯁꯥꯃꯨꯛ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯨꯀꯣ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯣ ꯍꯧꯗꯣꯡ ꯌꯥꯝ ꯆꯪꯕꯅꯤ ꯊꯣꯏꯕꯤ ꯐꯤ ꯑꯊꯨꯞꯄ ꯈꯔꯗꯨ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯊꯣꯡꯗꯨ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯨꯟꯁꯤꯕꯒ ꯂꯨꯋꯥꯡꯒꯗꯣ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯟ ꯐꯦꯡꯂꯤ ꯄꯨꯟꯁꯤꯕꯅ ꯏꯁꯤꯡꯗꯨ ꯈꯔ ꯊꯥꯔꯛꯎ ꯀꯩꯅꯣ ꯁꯨꯝ ꯐꯝꯃꯒ ꯌꯦꯡ ꯂꯩ ꯕꯦꯔꯥꯅꯤ ꯅꯪꯁꯨ ꯆꯥꯔꯝꯗꯥꯏꯗꯅ ꯃꯔꯣꯜ ꯑꯃ ꯑꯁꯤꯗ ꯆꯥꯎꯁꯤ ꯁꯣꯝꯗ ꯆꯥꯎꯁꯤꯅ ꯋꯥ ꯄꯦꯠꯂꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯏꯊꯟ ꯇꯧꯍꯜꯂꯤꯅꯦ ꯍꯩꯔꯛꯀꯦꯕ ꯅꯪꯁꯨ ꯉꯥꯡꯉꯤ ꯂꯨꯋꯥꯡꯗꯣ ꯏꯁꯤꯡꯗꯣ ꯍꯩꯅ ꯍꯩꯅ ꯑꯀꯣꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯉꯥꯌꯣꯛꯁꯪꯁꯦ ꯌꯥꯝ ꯏꯪꯉꯤ ꯅꯨꯃꯤꯗꯥꯡ ꯂꯦꯛꯄ ꯅꯨꯡꯉꯥꯏꯅꯤ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯉꯥꯖꯥꯎ ꯑꯃ ꯐꯥꯔꯒ ꯂꯧꯔ ꯆꯥꯕ ꯉꯥ ꯆꯥꯕꯩ ꯀꯥꯡ ꯆꯤꯛꯄꯗ ꯂꯩꯐꯝꯁꯨ ꯈꯪꯉꯣꯏ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯇꯤꯟ ꯀꯥꯡꯒꯤ ꯃꯀꯣꯜꯗ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯕꯣꯔꯥ ꯌꯣꯟꯐꯝꯗ ꯆꯠꯂꯨꯁꯦ ꯅꯍꯥꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯦꯕ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯗꯨꯕꯨ ꯉꯥꯎꯔꯤꯅꯣ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯐꯖꯕ ꯃꯌꯥꯝ ꯂꯩꯗꯨꯗ ꯉꯥꯎꯒꯦ ꯍꯥꯏꯗꯗꯅ ꯅꯪ ꯈꯪꯗꯗꯣꯏꯅꯤ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯕꯒꯨꯝ ꯇꯧꯏ ꯍꯦꯟꯅꯤ ꯁꯤꯗꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯏꯁꯤꯡ ꯍꯩꯔꯛꯄꯗ ꯂꯦꯞꯄꯣ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯦ ꯌꯨꯝ ꯍꯜꯂꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤꯔꯣ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯑꯗꯨꯒ ꯍꯟꯕꯗ ꯕꯣꯔꯥ ꯌꯣꯟꯐꯝꯗ ꯆꯠꯅꯕ ꯄꯨꯟꯁꯤꯕ ꯀꯣꯟ ꯐꯦꯡꯕꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯃꯊꯟꯇ ꯅꯣꯛꯂꯒ ꯍꯥꯏ ꯕꯣꯔꯥ ꯌꯣꯟꯐꯝꯗ ꯍꯥꯏ ꯂꯩꯈ꯭ꯔꯦ ꯀꯥꯎꯅ ꯌꯦꯟ ꯑꯔꯤꯕ ꯃꯥꯟꯕꯤꯗꯨꯗ ꯀꯃꯥꯏꯅ ꯉꯥꯎꯔꯤꯅꯣ ꯈꯪꯗꯦ ꯃꯍꯩꯒ ꯇꯧꯔꯒ ꯁꯦꯝꯖꯤꯟꯕꯤꯔꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯃꯁꯤ ꯅꯨꯄꯥꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯨꯟꯁꯤꯕꯒ ꯂꯨꯋꯥꯡꯒꯗꯣ ꯉꯥꯌꯣꯛꯁꯪꯗꯒꯤ ꯍꯜꯂꯛꯇꯨꯅ ꯕꯣꯔꯥ ꯌꯣꯟꯐꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯤ ꯂꯨꯋꯥꯡꯗꯤ ꯃꯉꯛꯇꯨ ꯁꯦꯞꯊꯗꯅ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯅ ꯅꯉꯛꯀꯗꯨ ꯇꯦꯛꯄ ꯇꯥꯔꯦ ꯍꯥꯏ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯤ ꯑꯗꯨꯅ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ ꯉꯔꯥꯡꯗꯤ ꯃꯔꯣꯏꯒ ꯁꯣꯏꯔꯒ ꯂꯩꯔꯝꯕꯅꯤ ꯉꯁꯤꯗꯤ ꯃꯔꯣꯏ ꯁꯣꯏꯕ ꯂꯣꯏꯈ꯭ꯔꯖꯥꯠꯂꯣ ꯆꯪꯉ ꯍꯪꯉꯨꯗꯅ ꯏꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯃꯔꯣꯏ ꯁꯣꯏꯕ ꯂꯣꯏꯈ꯭ꯔꯕꯥꯅ ꯃꯃꯥꯁꯤꯗ ꯀꯃꯥꯏ ꯍꯪꯉꯨꯗꯧꯔꯤꯒꯦ ꯉꯥꯎꯈꯠꯂꯛꯀꯅꯨ ꯑꯗ ꯂꯥꯛꯑꯦꯍꯦ ꯄꯨꯟꯁꯤꯕꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯁꯥꯗꯨ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ ꯂꯨꯋꯥꯡꯗꯤ ꯃꯃꯤꯠꯇꯨꯅ ꯀꯣꯌꯠ ꯑꯣꯠꯂꯒ ꯌꯦꯡꯏ ꯀꯗꯥꯏꯅꯣ ꯅꯪꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯕꯣ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯑꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯂꯥꯛꯇꯦ ꯅꯨꯡꯊꯤꯜꯁꯤꯗ ꯅꯃꯤꯠꯇꯨ ꯇꯥꯡꯉꯕꯣ ꯅꯪ ꯅꯣꯏ ꯅꯄꯥꯗꯃꯨꯛ ꯂꯥꯛꯑꯦ ꯄꯨꯟꯁꯤꯕ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯩꯔꯣ ꯃꯁꯤ ꯈꯨꯅꯝꯁꯤ ꯃꯃꯥꯏ ꯁꯦꯠꯆꯟꯕꯨ ꯃꯁꯤ ꯑꯁꯤꯗ ꯄꯣꯂꯥꯡ ꯀꯣꯏꯔ ꯂꯥꯛꯏꯁꯤꯅꯦ ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯁꯥꯟꯅꯈꯤꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤꯗꯤ ꯅꯠꯇꯦ
ꯀꯩꯅꯣ ꯅꯍꯥꯟꯒꯤꯗꯨꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯔꯤꯕꯤꯁꯨ ꯃꯥꯜꯂꯤ ꯑꯁꯥꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯄꯨꯟꯁꯤꯕ ꯍꯣꯏꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯄꯣꯠꯐꯝ ꯃꯅꯨꯡꯗ ꯆꯪꯈꯤ ꯂꯨꯋꯥꯡ ꯃꯗꯨ ꯎꯕꯗ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕ ꯑꯁꯤ ꯅꯠꯇꯦ ꯅꯍꯥꯟ ꯑꯩꯅ ꯎꯈꯤꯕꯗꯣ ꯃꯥ ꯅꯠꯇꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩ ꯀꯣꯛ ꯉꯥꯎꯁꯤꯜꯂꯤ ꯅꯍꯥꯟꯒꯤꯗꯨꯅ ꯀꯔꯝꯕ ꯑꯣꯏꯔꯖꯥꯠꯅꯣ ꯄꯨꯟꯁꯤꯕ ꯂꯨꯋꯥꯡꯒꯤ ꯃꯇꯧꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯅꯨꯡꯉꯥꯏꯔꯤ ꯅꯨꯄꯥ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅꯗꯤ ꯈꯜꯂꯦꯕ ꯅꯪꯅ ꯑꯍꯥꯟꯕ ꯎꯕꯗ ꯄꯥꯝꯈ꯭ꯔꯦ ꯀꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯅꯃꯤꯠ ꯇꯥꯡꯉꯖꯥꯠꯂ ꯀꯥꯏꯅ ꯃꯤꯉꯣꯟꯗꯒ ꯍꯪꯉꯝꯃꯗꯤ ꯆꯣꯞꯄꯝꯅꯤꯅꯦ ꯌꯥꯔꯦ ꯈꯔ ꯅꯣꯛꯑꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦ ꯃꯥꯅ ꯃꯔꯣꯏꯒ ꯁꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯃꯥꯜꯂꯨꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯝꯅꯤꯀꯣ ꯆꯨꯝꯅ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯄꯗ ꯏꯅꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯔꯣꯏ ꯁꯣꯏꯕꯤꯕ ꯑꯣꯏꯔꯝꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯛꯂꯛꯂꯤ ꯂꯨꯋꯥꯡꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯆꯠꯂꯤ ꯄꯨꯟꯁꯤꯕꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃꯗ ꯀꯧꯈꯤ ꯊꯣꯏꯕꯤ ꯅꯈꯣꯏ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯔꯣ ꯂꯨꯋꯥꯡꯁꯨ ꯄꯨꯟꯁꯤꯕꯅ ꯀꯧꯈꯤꯕꯗꯨꯗ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯄꯅꯤ ꯎꯔꯦ ꯊꯣꯏꯕꯤꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗꯨꯗ ꯐꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯄꯗꯣ ꯍꯣꯏ ꯂꯥꯛꯑꯝꯃꯤꯅꯦ ꯈꯔ ꯂꯩꯔꯒ ꯅꯪ ꯅꯣꯏꯅ ꯄꯣꯠꯐꯝ ꯐꯝꯈꯤꯅꯤꯀꯣ ꯅꯈꯣꯏ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯆꯥ ꯅꯨꯄꯤꯁꯦ ꯄꯣꯠꯐꯝ ꯐꯝꯕ ꯇꯝꯕꯤꯔꯒꯦ ꯀꯥꯟꯅꯗꯦ ꯄꯨꯟꯁꯤꯕ ꯃꯆꯤꯟꯁꯨ ꯈꯔ ꯀꯟꯖꯅꯕ ꯃꯍꯥꯛꯅꯒ ꯐꯝꯕꯗꯤ ꯄꯣꯠ ꯌꯥꯝ ꯁꯤꯠꯀꯅꯤꯕꯣ ꯏꯟꯁꯥꯡ ꯃꯌꯥꯝꯁꯦ ꯏꯀꯨꯞ ꯐꯥꯔꯣꯏ ꯇꯞ ꯂꯥꯞꯅꯈꯤꯕꯗ ꯂꯨꯋꯥꯡꯅ ꯄꯨꯟꯁꯤꯕ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅꯦ ꯁꯤꯗꯤ ꯉꯔꯥꯡ ꯃꯔꯣꯏ ꯁꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯅꯤ ꯊꯣꯏꯕꯤ ꯀꯧꯕ꯭ꯔꯣ ꯃꯥꯒꯤ ꯃꯃꯤꯡ ꯄꯨꯟꯁꯤꯕꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯂꯨꯋꯥꯡꯗꯨ ꯅꯣꯛꯂꯒ ꯂꯩꯃꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯇꯥꯟꯅꯔꯛꯏ ꯂꯨꯋꯥꯡꯅ ꯏꯟꯁꯥꯡ ꯂꯩꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯂꯩꯁꯤꯒꯦ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯅ ꯏꯅꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯁꯍꯔꯗꯒꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗ ꯏꯟꯁꯥꯡ ꯃꯌꯥꯝ ꯌꯣꯟꯕꯁꯤ ꯎꯕꯗ ꯂꯩꯅꯤꯡꯉꯦꯅ ꯆꯪꯈ꯭ꯔꯤꯕ ꯍꯩꯃ ꯄꯨꯟꯁꯤꯕꯒꯤ ꯃꯔꯨꯞ ꯑꯣꯏꯔꯦ ꯏꯕꯨꯡꯉꯣ ꯑꯄꯥꯝꯕ ꯏꯟꯁꯥꯡ ꯈꯜꯂꯨ ꯏꯅꯦꯅꯅꯦ ꯍꯥꯞꯄꯤꯗꯧꯔꯤꯅꯤ ꯁꯦꯜꯒ ꯑꯝꯇ ꯂꯧꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯌꯣꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯍꯤꯗꯥꯛ ꯑꯝꯇ ꯍꯥꯞꯇꯕꯅꯦ ꯈꯜꯂꯨ ꯃꯔꯣꯏꯁꯤꯒ ꯑꯗꯒꯤ ꯃꯣꯔꯣꯛꯁꯤꯒ ꯂꯐꯨ ꯃꯀꯛꯁꯤꯒ ꯂꯧꯒꯦ ꯀꯣꯕꯤ ꯂꯩꯁꯤꯒ ꯑꯇꯩꯗꯤ ꯌꯥꯔꯕ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯌꯥꯖꯔꯁꯅꯤ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯁꯤ ꯂꯣꯏꯅ ꯆꯥꯕꯗ ꯁꯟ ꯃꯥꯟꯈꯩ ꯄꯪꯉꯅꯤ ꯂꯩꯃꯅ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯛꯀꯦꯀꯣ ꯂꯐꯨꯁꯦ ꯃꯣꯟ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯕꯅꯤ ꯅꯆꯟꯅꯨꯄꯤꯅ ꯑꯌꯨꯛꯇ ꯏꯔꯣꯜꯂꯦ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯂꯨꯋꯥꯡꯅ ꯃꯥꯒꯤ ꯃꯈꯨꯠ ꯇꯅꯧꯕꯤꯁꯤꯅ ꯂꯣꯟꯕꯅꯤꯅ ꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯆꯥꯅꯤ ꯃꯥꯅ ꯏꯔꯣꯟꯕꯗꯣ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯄꯨꯟꯁꯤꯕꯗꯤ ꯂꯩꯃꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡ ꯂꯨꯋꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯏꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯏꯟꯁꯥꯡ ꯎꯕ ꯌꯥꯗꯕꯅꯤ ꯃꯊꯟꯇ ꯁꯣꯏꯔꯣꯜ ꯄꯪꯂꯣꯟꯗ ꯂꯣꯟꯕꯅꯤ ꯃꯣꯏ ꯁꯍꯔ ꯃꯆꯥꯗꯤ ꯁꯤꯒꯨꯝꯕ ꯍꯤꯗꯥꯛ ꯍꯥꯞꯇꯕꯁꯦ ꯆꯥꯕ ꯐꯪꯗꯕꯅꯤꯅ ꯑꯉꯥꯎ ꯂꯩꯅ ꯍꯧꯔꯛꯏꯅꯤ ꯅꯪꯁꯨ ꯅꯃꯥꯏꯗꯣ ꯈꯤꯇꯪꯗꯤ ꯏꯀꯥꯏꯕ ꯈꯪꯉꯨꯗꯅ ꯃꯥ ꯎꯍꯧꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯊꯥꯖꯧ ꯄꯨꯟꯁꯤꯕ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯃꯁꯛ ꯏꯐꯥ ꯐꯖꯈꯩ ꯑꯉꯥꯎ ꯂꯩꯅꯥ ꯆꯨꯕ꯭ꯔꯥ ꯂꯨꯋꯥꯡꯅ ꯐꯠ ꯈꯨꯝꯂꯛꯏ ꯆꯨꯗꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯖꯤꯜꯂꯤꯅꯤ ꯊꯥꯖꯔꯨꯅꯨ ꯃꯥꯅ ꯉꯥꯡꯕ ꯑꯁꯤ ꯍꯥꯏꯔꯒ ꯏꯟꯁꯥꯡ ꯌꯥꯎꯕ ꯈꯥꯎꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯦꯜ ꯄꯤꯔꯛꯏ ꯌꯥꯔꯦ ꯀꯔꯤꯒꯤ ꯁꯦꯜꯅോ ꯏꯅꯦꯅ ꯅꯨꯡꯁꯤꯗꯅ ꯍꯥꯞꯄꯅꯤ ꯄꯤꯔꯝꯂꯅꯨ ꯏꯅꯦ ꯂꯧꯍꯧꯋꯣ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕꯅꯤ ꯀꯗꯔ ꯇꯧꯁꯤꯟꯅꯔꯒꯅꯦ ꯁꯦꯜ ꯂꯧꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯝꯅꯤ ꯌꯥꯔꯦꯗ ꯅꯪꯒꯤ ꯃꯔꯨꯞꯇꯕꯨ ꯏꯅꯦꯅ ꯀꯔꯝꯅ ꯁꯦꯜ ꯂꯧꯗꯧꯔꯤꯕꯅꯣ ꯑꯗꯨꯁꯨ ꯁꯍꯔꯗꯒꯤ ꯂꯥꯛꯂꯒ ꯏꯅꯦꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕꯗ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯅ ꯁꯦꯜ ꯂꯧꯗꯧꯔꯤꯅꯣ ꯏꯅꯦ ꯂꯧꯁꯤꯟꯕꯤꯌꯣ ꯑꯩꯅ ꯂꯦꯝꯅ ꯂꯧꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤꯗ ꯑꯗꯨꯝ ꯀꯥꯟꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯂꯧꯁꯤꯜꯂꯨꯁꯤ ꯊꯣꯏꯕꯤ ꯁꯦ ꯅꯪ ꯅꯣꯏꯅ ꯂꯧꯔꯣ ꯅꯈꯣꯏ ꯏꯃꯥꯗꯤ ꯂꯧꯑꯣ ꯌꯥꯗ꯭ꯔꯦ ꯊꯣꯏꯕꯤꯗꯨ ꯃꯃꯤꯡꯒ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯦꯜ ꯄꯤꯔꯝꯂꯒ ꯄꯣꯠꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ ꯂꯨꯋꯥꯡꯗꯤ ꯏꯟꯁꯥꯡ ꯌꯥꯎꯕ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯅꯣꯛꯂꯒ ꯆꯠꯂꯤ ꯄꯨꯟꯁꯤꯕ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯊꯣꯏꯕꯤꯗꯨꯔꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯣꯏ ꯃꯥꯅꯦ ꯃꯁꯛꯇꯨ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗꯣꯏꯕ ꯈꯪꯗꯦ ꯄꯨꯟꯁꯤꯕ ꯑꯩꯗꯤ ꯃꯥꯗꯣ ꯂꯧꯒꯦ ꯈꯜꯂꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕꯤ ꯃꯥꯗꯤ ꯂꯧꯔꯒꯦꯅ ꯈꯜꯂꯤ ꯊꯤꯒꯥꯏꯒꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯉꯥꯡꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯅꯪꯅ ꯅꯧꯍꯧꯅꯅ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯖꯤꯜꯂꯒ ꯑꯣꯏꯖꯕ ꯊꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯅꯪ ꯑꯩꯒ ꯀꯧꯅꯔꯣꯏꯗꯧꯅꯤ ꯈꯪꯉꯣ ꯀꯩꯅꯣ ꯑꯩꯁꯦ ꯑꯩꯗꯤ ꯀꯩꯒꯤ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯖꯕ ꯊꯤꯕꯗꯤ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯀꯩꯅꯣ ꯄꯨꯟꯁꯤꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯠꯅ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯦ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯅ ꯆꯦꯜꯂꯨꯔꯕꯅꯤ
ꯅꯨꯄꯥꯗꯨꯁꯨ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯑꯉꯥꯡꯁꯤꯗ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯉꯀꯥꯟꯗ ꯂꯧꯔꯁꯨ ꯌꯥꯏ ꯂꯧꯗ꯭ꯔꯁꯨ ꯌꯥꯏꯅ ꯂꯧꯗ꯭ꯔꯤꯁꯤꯅꯤ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯁꯍꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯈꯪꯗ꯭ꯔꯤ ꯏꯖꯠ ꯗꯥꯕꯤꯒꯗꯤ ꯂꯧꯈꯤꯗꯕ ꯃꯥꯜꯂꯤ ꯈꯪꯗꯦ ꯑꯩꯁꯨ ꯅꯪꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦꯅ ꯍꯥꯏꯕꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯒꯤꯁꯨ ꯏꯆꯜ ꯅꯨꯄꯤꯒꯨꯝꯕꯅꯤ ꯑꯗꯨꯅ ꯋꯥꯅ ꯂꯩꯕ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯋꯥꯡꯗ ꯅꯣꯛꯄ ꯍꯟꯖꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯇꯥꯎꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯏ ꯃꯥꯅ ꯆꯦꯜꯂꯨꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨꯗꯤ ꯆꯦꯜꯂꯨꯔ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯏꯈꯠꯈꯠꯂꯒ ꯆꯦꯟꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯅ ꯐꯖꯅ ꯁꯦꯟꯅꯔꯒꯦ ꯑꯗꯨꯒ ꯃꯥꯕꯨ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯉꯀꯥꯟꯗꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯂꯝꯕꯤꯗ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯨꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯂꯨꯋꯥꯡ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯥꯅ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯍꯦꯛꯇ ꯁꯥꯟꯅꯔꯕ ꯏ ꯌꯥꯝ ꯀꯥꯔꯩꯗ ꯑꯩ ꯈꯝꯕꯟꯕꯒ ꯐꯥꯎꯔꯛꯏ ꯂꯨꯋꯥꯡꯗ ꯌꯦꯡꯂꯝꯕ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯂꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯐꯥꯒꯤ ꯇꯧꯔꯛꯏ ꯀꯣꯏꯐꯥꯎ ꯀꯣꯏꯗ꯭ꯔꯤ ꯈꯝꯕꯟꯕ ꯐꯥꯎꯔꯦ ꯀꯥꯏ ꯌꯥꯕꯤꯔꯛꯄꯥꯅ ꯂꯥꯏ ꯈꯨꯔꯨꯝ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ ꯅꯨꯄꯥ ꯀꯌꯥ ꯀꯌꯥꯅ ꯍꯥꯏꯔꯁꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯁꯤꯗꯠꯇꯈꯩ ꯂꯩꯔꯤꯕꯅꯤ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯣ ꯅꯝꯗꯅꯗꯤ ꯂꯧꯅꯤꯌꯦ ꯑꯩꯅ ꯏꯅꯥꯛꯇ ꯊꯝꯃꯒ ꯆꯤ ꯂꯣꯟ ꯇꯧꯅꯤ ꯌꯥꯔꯦ ꯏꯟꯖꯥꯡ ꯃꯌꯨꯝꯗ ꯄꯨꯔꯒ ꯅꯌꯨꯝ ꯆꯠꯂꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯀꯨꯏꯅ ꯂꯩꯁꯤꯜꯂꯗꯤꯅꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯅꯤ ꯑꯩ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯨꯋꯥꯡ ꯅꯨꯡꯇꯤꯒꯤ ꯊꯣꯏꯕꯤꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯂꯩꯃꯒꯤ ꯄꯣꯠꯐꯝꯗꯒꯤꯁꯨ ꯏꯟꯁꯥꯡ ꯇꯣꯏꯅ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯃꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯅꯣꯡꯃ ꯂꯤꯛꯂꯥ ꯍꯣꯏꯗꯅꯤ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯅꯕ ꯃꯆꯜ ꯀꯟꯅ ꯁꯣꯏꯔꯤ ꯂꯨꯋꯥꯡꯁꯨ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯂꯥꯛꯄꯅꯤ ꯄꯨꯟꯁꯤꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯂꯨꯋꯥꯡꯅ ꯊꯣꯡꯒꯥꯜꯗꯒꯤ ꯍꯋꯥ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯩ ꯂꯨꯋꯥꯡ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯄꯨꯟꯁꯤꯕꯅ ꯆꯜ ꯁꯤꯡꯖꯨꯗꯣ ꯈꯔ ꯌꯥꯝ ꯁꯨꯔꯣ ꯂꯨꯋꯥꯡ ꯏꯕꯥꯅꯤꯁꯨ ꯆꯥꯗꯣꯏꯅꯤ ꯂꯤꯛꯂꯥꯅ ꯍꯣꯏ ꯊꯥꯆꯧ ꯊꯣꯏꯕꯤꯌꯥ ꯁꯤꯡꯖꯨꯁꯤ ꯇꯣꯠꯂꯛꯑꯣ ꯅꯪꯅ ꯇꯣꯠꯄꯅ ꯍꯥꯎꯏ ꯊꯣꯏꯕꯤꯗꯨ ꯁꯤꯡꯖꯨꯗꯨ ꯇꯣꯠꯂꯤ ꯂꯨꯋꯥꯡꯒ ꯄꯨꯟꯁꯤꯕꯒꯁꯨ ꯃꯣꯔꯥ ꯑꯃꯃꯝ ꯄꯥꯏꯔꯒ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯛꯏ ꯂꯨꯋꯥꯡꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕꯤꯗ ꯍꯨꯔꯥꯟ ꯌꯦꯡꯂꯤ ꯃꯇꯧꯗꯨ ꯂꯤꯛꯂꯥꯁꯨ ꯎꯔꯤ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨꯅ ꯃꯕꯨꯡꯗ ꯌꯦꯡꯂꯛꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯂꯨꯋꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯏꯪꯒꯤꯠ ꯇꯧꯏ ꯄꯨꯟꯁꯤꯕꯁꯨ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯒꯨꯝꯅ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯊꯣꯏꯕꯤꯌꯥ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯃꯨ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗꯅꯦ ꯐꯨꯠ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯅꯃꯥꯏ ꯉꯧꯔꯣꯛ ꯉꯧꯕꯗꯨꯗ ꯐꯨꯠ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤ ꯑꯣꯏꯔꯗꯤ ꯑꯃꯁꯤꯗ ꯃꯃꯥꯏꯁꯦ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯦꯗꯅ ꯌꯦꯡꯉꯨ ꯅꯨꯄꯥꯅ ꯄꯦꯟꯅ ꯌꯦꯡꯉꯨ ꯂꯤꯛꯂꯥ ꯃꯣꯔꯣꯛ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯣꯔꯥ ꯂꯨꯋꯥꯡꯅ ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯗꯦꯀꯣ ꯄꯨꯛ ꯁꯧꯒꯠꯂꯗꯤ ꯅꯪꯅ ꯍꯤꯗꯥꯛ ꯄꯤꯗꯧꯅꯤ ꯊꯣꯏꯕꯤ ꯂꯨꯋꯥꯡꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯗꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯊꯣꯏꯕꯤ ꯏꯀꯥꯏꯔꯞꯇꯤ ꯇꯧꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯃꯣꯔꯣꯛꯁꯤ ꯌꯥꯝꯅ ꯍꯥꯞꯄꯔꯣꯏꯒꯦ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇ ꯅꯣꯏꯁꯤꯟꯖꯔꯒꯦ ꯍꯤꯗꯥꯛꯀ ꯂꯩꯅꯕ ꯁꯦꯜꯒ ꯂꯩꯖꯗꯦ ꯄꯨꯟꯁꯤꯕꯅ ꯍꯩ ꯁꯦꯜꯗꯨꯗꯤ ꯅꯪꯅ ꯄꯨꯊꯣꯛꯇꯧ ꯅꯠꯇꯦꯅꯦ ꯃꯤ ꯂꯨꯋꯥꯡꯅ ꯃꯩ ꯄꯨꯊꯣꯛꯆꯁꯅꯤ ꯅꯪꯗꯤ ꯁꯨꯞꯅꯒꯤ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯈꯛ ꯇꯧꯗꯧꯅꯤ ꯑꯄꯪꯕꯤꯁꯤꯗꯤ ꯊꯣꯏꯕꯤꯁꯨ ꯃꯀꯣꯛꯀꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯅꯣꯝꯃꯤ ꯁꯤꯡꯖꯨ ꯆꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯏꯜꯂꯤ ꯂꯨꯋꯥꯡꯁꯨ ꯍꯧꯒꯠꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯊꯣꯏꯕꯤꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕꯗꯨ ꯇꯥꯟꯅꯔꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯟꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯛꯏ ꯊꯣꯏꯕꯤꯁꯨ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ ꯅꯈꯣꯏ ꯌꯨꯝ ꯀꯌꯥꯝ ꯂꯥꯞꯀꯦ ꯀꯩꯁꯨꯝ ꯂꯥꯞꯇ꯭ꯔꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ ꯀꯩ ꯂꯩꯔꯒꯦ ꯗꯥ ꯂꯨꯋꯥꯡ ꯗꯥ ꯂꯨꯋꯥꯡ ꯀꯩ ꯗꯥꯏ ꯑꯁ ꯍꯧꯔꯦꯗ ꯀꯩꯅꯣꯅꯦ ꯅꯊꯟꯗ ꯆꯠꯂꯤꯁꯤ ꯀꯤꯗ꯭ꯔꯣ ꯂꯝꯕꯤꯗ ꯀꯅꯥꯝꯇꯁꯨ ꯆꯠꯄ ꯎꯗꯦ ꯑꯐꯥꯕꯅ ꯐꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯀꯃꯥꯏꯅ ꯐꯥꯗꯧꯔꯤꯒꯦ ꯑꯗꯨꯒ ꯑꯩ ꯐꯥꯕꯤꯅꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯂꯩꯖꯈꯤꯗ꯭ꯔꯦ ꯏꯁ ꯑꯩꯅ ꯐꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯁꯥꯅ ꯌꯥꯗꯦ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯗꯣꯏꯔꯣ ꯅꯨꯄꯥꯗꯨꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯃ ꯇꯥꯖꯗ꯭ꯔꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯅꯥꯀꯟꯗ ꯊꯝꯂꯒ ꯅꯨꯄꯥ ꯊꯧꯅꯥ ꯐꯨꯗꯣꯛꯂꯒꯦ ꯈꯜꯂꯕ ꯃꯥꯜꯂꯤ ꯂꯨꯋꯥꯡ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯌꯥꯒꯦ ꯃꯔꯤꯗꯨ ꯇꯧꯔꯛꯀꯅꯣ ꯑꯉꯥꯡꯅ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯔꯒ ꯍꯣꯏ ꯌꯥꯔꯦꯅ ꯈꯨꯝꯃꯨ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯦ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯨꯏ
Thawa isa sada kay haidoraklibu waduda thoibi mamit mana langthoklaga taha taha khumle aidi yaba ngamdaba yaroi anam kan kaino mina ngamoi hairaga anam kan ganoba nachin yam khumina angang na nachin yam kan pak sina ba long phazlakani chatlamba thoibi do chap lepnaga luwang da mamai du laisalakduna sauna haire kaino nangna pamise na thaulaitani tung inaraknaga waza za haisilaga akana thau sajilaise kaino ngai tab leige kaino nangna duk yam sorry du pakhang na nungsi hairaga aduk yam saunaradi yaroi da gaide laisabi na bu iso duk yam lang bahuna hei laisabi nate aduna atopa kanada no haibiyo aidi haibirakan wa khrasi hairamlaga thoibi du sakhige taw luwang na makut khudang du pharai aduga mamituna nupi du gi mamitta nungsina yengduna tapna hairai yam tapna ai nangi wari loina khangi aigi famda nangse laisabi natena chamara khanjana hairasu aidi nangmu nungsi haina isingla khaikini aigi nungsi babu nangi laisabi natte haibu haiduna na thaihan khido ai chelure dalwa wakhal dong dokpiyo chelura kaidorage chelura di nupa onabra tati chelubi nupi natabra nangni irang toraga nasayolaga manghanjarubra nangse kanano fazana khangla matungdani aina hairisi nang will lorage na sukhat sida adu wadana wasamdabagi mathausu tade yadabsu yar hayeng noi khulgi lampak ta thol ai ngairamdoine thoklaktabsu yar chatle luwang do hanna phau yenglamdana hutlai thoktuna satkri thoibi sungakna yengduna lehawi wakhal da sukhalau karigi manai bo sukpami ba aida kari magul yaudana manai bu nuksiri ba numit si mahawkre nungthilgi matamni liklaga thoibi gado lampak leibaromda tapna lai thoibi di wakhal dum manglaga sari kaidorage nangni nungai chiduba tasogi mamana bu pamjira egoi tasong na haibadadi yam phabani hai nupisu amukau koi chibani hai apambamta thengnadena koide haibani khangde dalila atopa makoi jaga aigonda karigi yadaba yaroina dab tawriba asi aina chatlibase mabu yagena satpanate aigonda ngarang tawrama dabta adugi maram chapchana hangena chatlini yar hebema ngausinaba nupasu nataba masak haireda maada phazariba aduga nangonda so dab kai nungsiriba sidabu nangna yaroina khalido kaigino aingonda nungsirena nangnekta khanglaba haise oi bema akhoi ta songna wari loina lithore nungtigi nakoi potphamdagi insanga leiraga pukhrido mayumdanya moi madaga se namong nupi hoigi potphamdagi leirene kainaga haibani mapana sunangse kusilo luhong tho asena to haina tasaudo wari sai hai thoibi makha tadi liklana haribu wadu tumina dum tai adubu thawa yauna tabadi oidi asum lakpana lampak tu yaurari luwang lampak masida phamnaba wana saba phan aduda phamlaga lei likla su masi mada phamduna lehawi thoibi sanglaklaga luwangi nakanda lepi luwang makhutuna phan nakanduda popop tharaga sida phamulo yani sum lepki adam kali angang na tadawna phamulo di kok laudana thoibi ngek pham thai magi matawduda luwang nokphe tawraga kaino iso yam langise irombaga zarakro aduso urok yam saba kai haidoino aibu mafam sida thoklaktaba yaroina haido wado sat hairo mino ukhradi aimu phajana ngangna biraroi migi makhada satpro nangse hana satlasu haujikti satpa yaro koithoktana leirano haido wado hairo yam ka ida ngangse o ida dubudi nasani yadringai ni na khara kaksau aisu horukpidi khara nonjaba haiduni ado kain sang charake kaino tumi lerisibo kain sang charake haibani kobi mana iro masari aigidi hangoidro kaigi hangdoino hangdoyaroi sathango khumdoi ngai lerebani karamba laina sarakpa nupano khangde asumi kai khangdabasi hangao nanuwangdi kain sang charake chak charakte nungsibi nang uningman khidana chaka saba sangtri noi sakka lehuribo kida sakige thoibi do paina yenglei nuwang noklaga mamai du sumjing yengduna leikri ngayak tumina leiraga tapna nupi du do onsilaga haire thoibi aina phagi yam tawrise ai thamoi wa ma horok pagini
ꯑꯩꯗꯤ ꯋꯥꯕ ꯍꯧꯔꯗꯤ ꯐꯥꯒꯤ ꯌꯥꯝ ꯇꯧꯕꯅꯤ, ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯜꯂꯗꯤ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯀꯝꯗꯧꯅꯅꯣ ꯑꯩ ꯈꯪꯗꯦ꯫ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ ꯀꯩꯁꯨ ꯊꯥꯖꯔꯣꯏ, ꯑꯩꯕꯨ ꯊꯥꯖꯕꯤꯔꯣꯏ ꯈꯟꯕꯗꯅꯤ ꯑꯩꯅ ꯋꯥꯕ ꯍꯧꯔꯛꯏꯁꯦ꯫ ꯋꯥꯗꯅꯕ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯌꯨ, ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯕꯨ ꯃꯃꯥ ꯑꯣꯏꯕ ꯀꯩꯁꯨ ꯄꯥꯝꯃꯣꯏ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯗꯕꯤꯗ ꯂꯩꯖꯒꯦ꯫ ꯗꯥꯂꯨꯋꯥꯡ ꯅꯁꯥꯒꯤ ꯈꯟꯕꯤꯌꯨ, ꯑꯩꯒ ꯈꯪꯅꯔꯒ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯅꯤ꯫ ꯑꯩꯗꯤ ꯅꯤꯡꯈ꯭ꯔꯗꯤ ꯀꯌꯥ ꯍꯣꯡꯒꯟꯗꯦ, ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯧ ꯃꯥꯜꯂꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦꯅ ꯄꯨꯁꯤꯜꯂꯛꯄ ꯅꯨꯄꯤꯗ ꯋꯥ ꯀꯩꯁꯨ ꯉꯥꯡꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯑꯃꯅ ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯃꯋꯥ ꯂꯧꯕꯤꯒꯗꯕ ꯂꯨꯋꯥꯡ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯀꯣꯏꯖꯕꯅꯤ, ꯃꯣꯏꯅ ꯍꯩꯄꯥ ꯁꯥꯖꯤꯟꯕꯤꯔꯛꯄꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ? ꯉꯥꯡꯅꯕꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯉꯝꯅꯕ ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯔꯣ, ꯃꯣꯔꯥ ꯎꯜꯂꯁꯨ ꯑꯣꯟꯖꯔꯒꯦ꯫ ꯊꯣꯏꯕꯤ ꯋꯥꯗꯤ ꯉꯥꯡꯗ ꯂꯨꯋꯥꯡꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯃꯈꯣꯜ ꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯁꯥꯅꯗꯤ ꯈꯪꯖꯗꯦ, ꯂꯨꯋꯥꯡꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯑꯅꯝ ꯀꯟꯗꯨꯅ ꯌꯥꯔꯣꯏꯒꯦ ꯈꯜꯂꯁꯨ ꯃꯥꯕꯨ ꯂꯥꯛꯑꯦ ꯇꯥꯕꯗ ꯌꯦꯡꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄ ꯊꯥ 4 ꯍꯥꯏꯖꯤꯜꯂꯛꯂꯤ꯫ ꯂꯩꯀꯥꯏꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯏꯅ ꯎꯅꯕꯗ ꯃꯤꯅꯁꯨ ꯎꯕ ꯌꯥꯎꯔꯤ꯫ ꯂꯩꯃꯒꯤ ꯄꯣꯠꯐꯝ ꯅꯥꯀꯟꯗꯨꯗ ꯃꯤꯋꯥ ꯄꯥꯝꯃꯤ ꯃꯧ ꯈꯔ ꯐꯝꯗꯨꯅ ꯂꯩꯃ ꯇꯥꯅꯕ ꯉꯥꯡꯅꯔꯛꯏ꯫ ꯑꯣ ꯆꯦꯜꯂꯨꯔꯕꯤ ꯊꯣꯏꯕꯤꯗꯣ ꯍꯟꯗꯛꯇꯤ ꯃꯋꯥ ꯑꯅꯧꯕꯒ ꯇꯣꯏꯅ ꯎꯅꯈꯠꯂꯛꯏꯅꯦ꯫ ꯀꯔꯤ ꯊꯣꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ, ꯆꯦꯟꯈꯩ ꯆꯦꯟꯊꯣꯛꯎꯔꯒ ꯑꯄꯪꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯂꯩꯁꯟꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥꯗꯤ ꯀꯥꯏꯗ ꯅꯨꯄꯥ ꯐꯪꯅꯤꯒꯦ? ꯍꯥꯟꯅ ꯈꯠꯂꯤ ꯆꯦꯟꯊꯣꯛꯎꯔꯦꯗꯅ, ꯃꯃꯥ ꯃꯄꯥꯁꯤꯅ ꯄꯤꯅꯤꯒ ꯄꯤꯔꯣꯏꯒ ꯇꯧꯗꯅ ꯂꯩꯕꯗꯨꯗ ꯅꯨꯄꯥꯗꯨꯅꯁꯨ ꯄꯥꯝꯕꯤꯔꯛꯇ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯕꯤ ꯑꯔꯦꯝꯕꯤ ꯁꯥꯗꯅ ꯂꯩꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯏꯆꯥ ꯏꯁꯨꯗ ꯆꯨꯁꯤꯜꯂꯛꯇꯧ ꯃꯥꯜꯂꯤ꯫ ꯆꯦꯜꯂꯨꯔꯒ ꯋꯥꯈꯜ ꯇꯥꯕꯤ ꯁꯥꯗ꯭ꯔꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯣꯏꯅ ꯇꯧꯔꯤꯅꯦ, ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯎꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯁꯨꯅꯦ ꯑꯗꯨꯝ ꯂꯪꯊꯣꯛꯄꯤꯔꯝꯃꯗꯧꯅꯤ, ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯕꯨ ꯏꯀꯥꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯂꯩꯃ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯄꯣꯠꯐꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯥꯎꯕ ꯇꯧꯗꯦ, ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯁꯤꯟꯗꯣꯛꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯅꯦ? ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤꯗꯅ꯫ ꯊꯣꯏꯕꯤꯗꯨ ꯃꯃꯥꯗ ꯉꯛꯅ ꯌꯦꯡꯂꯛꯂꯒ, ꯏꯃꯥ, ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯏꯅ, ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯁꯤ, ꯀꯩ ꯂꯩꯔꯒꯦꯕ? ꯅꯪꯅ ꯍꯟꯗꯛ ꯅꯨꯄꯥꯒ ꯇꯣꯏꯅ ꯎꯅꯔꯤꯕꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯇꯥꯆꯧ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯟꯅꯕꯅꯦ, ꯑꯩꯅꯗꯤ ꯐꯅ ꯌꯥꯖꯗꯕꯅꯤ꯫ ꯃꯥꯗꯣ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯃꯟꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯕ꯫ ꯏꯃꯥꯗꯒꯤ ꯏꯟꯁꯥꯡ ꯇꯣꯏꯅ ꯂꯩꯕ ꯁꯍꯔꯗꯒꯤ ꯂꯨꯋꯥꯡ ꯍꯥꯏꯕꯗꯨꯔꯥ? ꯍꯣꯏ ꯃꯥꯅꯦ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯃꯥꯅ ꯍꯥꯏꯒꯗꯕꯕꯨ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯃꯃꯥꯡ ꯊꯛꯇ ꯅꯪ ꯄꯥꯕꯒꯤ ꯏꯃꯥꯒꯁꯦ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯏꯃꯨꯡꯁꯤꯒꯤ ꯏꯀꯥꯏꯒꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯏꯃꯥ ꯌꯥꯝ ꯁꯥꯎꯒꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯏ꯫ ꯗꯥꯂꯨꯋꯥꯡꯗ ꯑꯩꯅꯁꯨ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ, ꯑꯇꯣꯞꯄ ꯑꯣꯏꯅ ꯌꯦꯡꯉꯣꯅ꯫ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯌꯥꯗꯦ꯫ ꯑꯩꯁꯦ ꯃꯈꯣꯏ ꯃꯄꯥꯅꯁꯨ ꯊꯨꯅ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯌꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯇꯣꯏꯅ ꯍꯥꯏ꯫ ꯏꯃꯥ, ꯃꯥꯗꯤ ꯃꯤ ꯑꯇꯩꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯐ ꯐꯠꯇ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯥꯛꯄꯤ꯫ ꯑꯩꯅ ꯄꯪꯉꯒ ꯂꯩꯕꯒꯤꯁꯨ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯐꯕꯨ ꯐꯔꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯅꯈꯣꯏꯅ ꯅꯁꯥ ꯌꯥꯅꯖꯕ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯨꯋꯥꯡꯁꯨ ꯑꯩꯅ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯄꯨꯟꯁꯤꯕꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯄꯨꯟꯒꯗꯕ ꯅꯠꯇꯦ꯫ ꯈꯪꯗꯦ ꯏꯕꯦꯝꯃ, ꯏꯃꯥꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯁꯤꯗ ꯂꯩꯔꯦ꯫ ꯃꯤꯅꯅꯦ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯍꯜꯂꯕ ꯁꯤꯟꯒꯅꯨꯀꯣ꯫ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ, ꯅꯊꯧ ꯇꯧꯔꯤꯗꯣ ꯂꯣꯏꯁꯤꯟꯖꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯨꯟꯁꯤꯕꯗꯣ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄ ꯑꯗꯨꯋꯥꯏꯗ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯍꯜ ꯍꯅꯨꯕ ꯂꯦꯝꯖꯗꯕ ꯑꯃꯅ ꯂꯝꯕꯤ ꯊꯠꯂꯒ ꯀꯧꯔꯛꯇꯨꯅ ꯋꯥ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕ, ꯋꯥ ꯑꯃ ꯍꯪꯒꯦꯅꯦ꯫ ꯀꯩ ꯋꯥꯅꯣ ꯈꯨꯔꯥ? ꯉꯥꯏꯈꯣꯅꯦ, ꯅꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯅꯪꯒꯤ ꯃꯔꯨꯞꯇꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯣꯏꯕꯤꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯕꯗꯨꯕꯨ ꯃꯥꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯒ ꯈꯪꯗꯕ ꯖꯥꯠꯅꯅꯦ? ꯈꯪꯗꯕ ꯑꯣꯏꯔꯗꯤ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯈꯣꯗꯅ, ꯃꯤ ꯄꯥꯈꯪ ꯑꯣꯏꯔꯝꯒꯅꯤ, ꯄꯥꯝꯃꯣꯏꯅꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯂꯩꯁꯥꯕꯤ ꯁꯥꯕꯤꯗꯨꯒ ꯅꯛꯅꯔꯗꯤ ꯂꯩꯈꯥ ꯇꯥꯕ ꯇꯥꯔꯦꯅꯦ꯫ ꯈꯨꯔꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯔꯤ? ꯑꯍꯜꯒꯤ ꯋꯥꯅꯤꯁꯨ ꯈꯪꯗꯦ, ꯄꯪꯌꯥꯎꯗ ꯌꯥꯎꯁꯤꯜꯂꯗꯅ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯂꯧꯔꯒꯦ ꯈꯜꯂꯒ ꯅꯨꯡꯁꯤꯅꯖꯔꯤ꯫ ꯈꯨꯔꯥ ꯍꯣꯏꯗꯧꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ꯫
ꯃꯈꯣꯏ ꯏꯃꯨꯡꯗꯨꯁꯨ ꯃꯁꯥꯒꯤ ꯄꯥꯝꯕꯗ ꯀꯌꯥ ꯌꯦꯡꯁꯤꯟꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯇꯨꯁꯨ ꯊꯣꯏꯕꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯕ ꯁꯤꯗ ꯅꯣꯏꯅ ꯃꯣꯏꯒꯤ ꯋꯥꯔꯤ ꯅꯩꯅꯕꯤꯌꯨ ꯍꯥꯏꯗꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯪꯕꯤꯔꯛꯀꯅꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯕꯦꯕꯥꯔ ꯀꯥꯏꯔꯛꯀꯅꯤ ꯍꯟꯗꯣꯛꯁꯦ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯤ ꯑꯣꯊꯤ ꯋꯥꯔꯦꯞ ꯀꯩ ꯀꯥꯟꯗꯕꯗ ꯑꯥꯏ ꯃꯁꯤ ꯆꯠꯇ ꯆꯠꯈꯤꯅꯤ ꯃꯣꯏꯒꯤꯗꯃꯛ ꯍꯥꯏꯕꯤꯔꯒ ꯐꯤꯡꯒꯠꯄꯤ ꯀꯥꯁꯨ ꯇꯧꯔꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪꯁꯤꯡꯁꯦ ꯃꯇꯥ ꯑꯃꯅꯤꯀꯣ ꯑꯍꯜ ꯂꯃꯟ ꯀꯤꯕꯒꯁꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯅꯔꯤ ꯑꯄꯪꯁꯤꯡꯁꯤꯗꯤ ꯄꯨꯟꯁꯤꯕ ꯃꯌꯨꯝꯗ ꯁꯥꯎꯅ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯐꯤ ꯀꯥꯝꯃꯤ ꯃꯃꯥꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯁꯥꯎꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯛꯎꯅꯦꯅ ꯆꯠꯈ꯭ꯔꯒ ꯐꯤ ꯀꯥꯝꯃꯒ ꯍꯜꯂꯛꯏꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯦ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯁꯨ ꯌꯥꯝ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯈꯜꯅ ꯋꯥꯈꯜ ꯄꯤꯕ ꯃꯣꯏ ꯃꯆꯥꯁꯤꯡꯅ ꯊꯣꯛꯑꯒ ꯈꯪꯗꯧꯅꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯃꯤ ꯀꯩꯁꯨ ꯇꯧꯗꯦ ꯂꯨꯋꯥꯡꯒ ꯊꯣꯏꯕꯤꯒꯁꯦ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯍꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯆꯥꯎꯅ ꯍꯣꯡꯍꯟꯗ꯭ꯔꯗꯤꯅꯦ ꯃꯌꯥ ꯀꯨꯝꯃꯔꯣꯏꯕ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯊꯣꯏꯕꯤ ꯃꯁꯥꯅꯕꯨ ꯌꯥꯕ꯭ꯔꯥꯅꯦ ꯃꯥꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏꯅ ꯍꯥꯏꯕꯗꯥꯏꯅꯦ ꯌꯥꯅꯤ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯌꯥꯍꯜꯂꯗꯧꯅꯤ ꯂꯨꯋꯥꯡꯍꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯄꯨꯗ ꯄꯨꯁꯤꯜꯂꯣꯅ ꯍꯥꯏ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯁꯤꯗ ꯂꯨꯋꯥꯡꯅ ꯀꯟꯅ ꯍꯥꯏꯖꯤꯟꯕꯗꯣ ꯉꯝꯗꯕꯩꯅꯤ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯖꯤꯟꯒꯦꯕ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯃꯊꯟꯇ ꯄꯣꯔꯣꯛ ꯁꯣꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯦ ꯂꯤꯛꯂꯥꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯊꯣꯏꯕꯤꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯃꯆꯟꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯃꯃꯥꯅ ꯈꯪꯉꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯍꯦꯜꯂꯛꯄꯅ ꯊꯣꯏꯕꯤꯁꯨ ꯈꯪꯂꯦ ꯑꯗꯨꯅ ꯂꯨꯋꯥꯡꯅ ꯎꯅꯕ ꯂꯥꯛꯂꯕꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯃꯇꯧꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯊꯥꯔꯛꯇꯨꯅ ꯊꯣꯏꯕꯤ ꯍꯣꯏꯒ ꯃꯪꯒꯣꯜ ꯀꯥꯟꯅꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯌꯦꯡꯅꯔꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯔꯛꯇꯨꯅ ꯂꯨꯋꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯧ ꯈꯔ ꯂꯥꯛꯇꯨꯅ ꯐꯝꯂꯤ ꯊꯣꯏꯕꯤꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯜꯂꯤ ꯁꯤꯖꯟꯅ ꯏꯃꯧꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯡꯅꯤꯡꯉꯤꯗ ꯁꯦꯝꯁꯤꯌꯥ ꯑꯩꯗꯤ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤ ꯄꯤꯅꯤꯡꯗꯦ ꯀꯥꯏꯅ ꯃꯔꯩꯒ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯌꯥꯔꯤꯉꯩ ꯑꯩꯗꯤ ꯈꯔ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯒ ꯂꯨꯋꯥꯡꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯖꯕꯅꯤꯅ ꯑꯩꯁꯨ ꯃꯔꯩꯒ ꯇꯧꯕ ꯉꯝꯕꯒꯤ ꯏꯇꯤꯛ ꯂꯩꯇꯦ ꯃꯈꯣꯏ ꯁꯅꯈ꯭ꯌꯥ ꯅꯃꯧꯁꯤ ꯅꯨꯡꯁꯤꯗ꯭ꯔ ꯋꯥꯅꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯏꯃꯧꯁꯤ ꯌꯦꯡꯂꯤꯕꯅꯤꯅꯦꯍꯦ ꯑꯩꯒꯤ ꯋꯥꯗꯤ ꯊꯨꯖꯤꯜꯂꯤꯉꯩ ꯌꯥꯏ ꯑꯋꯨꯟꯄꯣꯠ ꯅꯨꯡꯄꯣꯠꯀ ꯀꯔꯤꯁꯨ ꯍꯥꯞꯄꯛꯀꯅꯨꯀꯣ ꯍꯥꯞꯇ ꯌꯥꯗꯕ ꯈꯔꯇꯪ ꯍꯥꯞꯄꯒ ꯂꯣꯏ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯃꯧꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤ ꯑꯣꯏꯅ ꯂꯩꯕ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯧ ꯑꯃꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯧꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯌꯥꯝ ꯊꯨꯅꯅꯦ ꯂꯥꯛꯍꯟꯕꯤꯌꯨ ꯁꯤꯇꯅꯤ ꯁꯤꯖꯟꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯑꯩꯗꯤ ꯏꯃꯧꯁꯦ ꯊꯅꯝꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯇꯟꯕꯨ ꯇꯜꯂꯦꯗ ꯌꯨꯝꯁꯦ ꯂꯩꯍꯧꯔꯁꯤꯔ ꯈꯪꯗꯦ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯨꯜꯂꯞ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯋꯥꯡ ꯑꯃꯗꯤ ꯊꯣꯏꯕꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯃꯇꯝ ꯈꯔꯗꯤ ꯆꯞ ꯂꯦꯞꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯆꯤꯟꯗꯤ ꯃꯦꯟꯁꯤꯜꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯉꯥꯡꯅꯩ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯨꯋꯥꯡꯒ ꯊꯣꯏꯕꯤꯒꯗꯣ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯂꯝꯃꯤ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯍꯥꯟꯅ ꯆꯪꯂꯛꯏ ꯂꯤꯛꯂꯥꯒ ꯄꯨꯟꯁꯤꯕꯒꯗꯣ ꯁꯨꯃꯥꯡꯗ ꯉꯥ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯋꯥꯡꯒ ꯊꯣꯏꯕꯤꯒ ꯆꯪꯂꯛꯄꯗꯨꯗ ꯅꯣꯛꯂꯒ ꯀꯧꯁꯤꯜꯂꯛꯏ ꯑꯌꯥ ꯌꯥꯝ ꯊꯥꯖꯗꯦ ꯆꯪꯉꯛꯑꯣ ꯄꯨꯟꯁꯤꯕꯅ ꯏꯁ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯗ ꯂꯥꯛꯏꯅꯦ ꯍꯥ ꯌꯥꯗ ꯇꯧꯔꯤꯅꯤ ꯅꯪꯁꯨ ꯅꯨꯄꯤꯗꯨ ꯊꯤꯖꯤꯜꯂꯨ ꯑꯗꯨꯒ ꯈꯪꯒꯅꯤ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯉꯁꯤꯐꯥꯎ ꯄꯥꯕꯨꯡꯗ ꯊꯕꯛ ꯅꯝꯁꯤꯜꯂꯝꯃꯒ ꯂꯥꯛꯏꯅꯤ ꯊꯣꯏꯕꯤꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦꯅ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯑꯗꯨꯒ ꯌꯥꯔꯦ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯌꯣꯛꯁꯪꯗ ꯂꯩꯈꯤ ꯑꯗꯣ ꯊꯣꯏꯕꯤ ꯀꯩ ꯆꯥꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯏꯆꯟꯗꯤ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯂꯨꯋꯥꯡꯅ ꯊꯤꯅ ꯇꯧꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯃꯀꯣꯛꯁꯦ ꯐꯨꯛꯇꯠꯂꯒ ꯀꯥꯎꯔ ꯂꯪꯊꯣꯛꯇꯣꯏꯅꯤ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯊꯤꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯇꯥꯆꯧꯗ ꯄꯥꯎ ꯇꯝꯃꯛꯀꯦ ꯂꯤꯛꯂꯥꯅ ꯑꯗꯣ ꯊꯣꯏꯕꯤ ꯅꯣꯏ ꯌꯨꯝꯗꯒꯗꯤ ꯆꯪꯉꯨꯔꯕ ꯆꯪꯉꯨꯗ꯭ꯔꯤ ꯌꯥꯝꯕꯨꯡꯅ ꯁꯤꯗ ꯍꯥꯟꯅ ꯆꯪꯉꯁꯤꯅ ꯆꯪꯉꯛꯏꯅꯦ ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯃꯤ ꯑꯉꯥꯡꯁꯤꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯨꯗꯧꯗꯣ ꯁꯣꯝꯗ ꯍꯥꯟꯅ ꯆꯪꯉꯛꯏꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯉꯨꯔꯁꯦꯅ ꯁꯤꯗ ꯍꯥꯟꯅ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯩꯕꯨ ꯂꯥꯟ ꯍꯦꯛꯇ ꯈꯟꯕꯩ ꯃꯑꯣꯡꯗꯣ ꯇꯧꯔꯛꯀꯅꯨ ꯆꯠꯂꯣ ꯆꯠꯂꯣꯏꯁꯤꯂꯣ ꯏꯇꯨꯁꯤ ꯀꯨꯏꯅ ꯉꯥꯏꯍꯟ ꯌꯥꯄꯣꯟꯇꯤ ꯃꯁꯥ ꯋꯥꯈꯤꯅꯤ ꯃꯥ ꯋꯥꯔꯗꯤ ꯏꯆꯥ ꯃꯆꯥ ꯁꯣꯟꯅꯤ ꯊꯣꯏꯕꯤꯗꯨ ꯏꯀꯥꯏꯅ ꯂꯨꯋꯥꯡꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯂꯤꯛꯂꯥꯁꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯊꯣꯏꯕꯤ ꯍꯣꯏ ꯇꯥꯟꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ
ꯃꯤꯒꯤ ꯃꯈꯥ ꯊꯥꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯜꯂꯒꯦ ꯈꯜꯂꯝꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯩꯔꯥꯡ ꯑꯃꯟꯕꯤꯗꯣ ꯂꯩꯈꯣꯡ ꯁꯣꯝꯕ ꯄꯥꯝꯕ ꯃꯍꯥꯛꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯁꯥ ꯇꯝꯍꯟꯕꯅ ꯃꯅꯤꯡ ꯇꯝꯅ ꯃꯀꯥ ꯐꯅ ꯂꯩꯁꯥ ꯇꯝꯂꯦꯗꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯅꯥꯒꯤ ꯃꯈꯣꯜ ꯊꯣꯛꯇꯕ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝꯗꯣ ꯀꯅꯥ ꯑꯃꯅ ꯇꯥꯗ꯭ꯔꯕꯁꯨ ꯅꯈꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯅꯤꯡꯂꯝꯒꯅꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯒꯦ ꯈꯟꯕꯤꯒꯅꯨ ꯋꯥꯈꯜ ꯇꯥꯅ ꯂꯩꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄ ꯑꯣꯏꯕꯤꯌꯨ